Hello mayam ngasidi aigi hangam singje kharaga chauree do yamdi sare ba ko sidi peri guma ka dong mande do chaw singje ne khomjin biraga macha singse koi lok tho edana ko aduga hangam yam hauba chamthong style ma thong uchirake mayam su adugi mong do saram badiya aduisu idea mai thong ge hek saje ba ko direct hapsen dabida khwam to bani koi mon basu hen bani haw basu hen bani madugi style do uchirage aduga ai macha singje lok tho faidadi sare mayam saba hore ꯑꯩꯈꯣꯏꯒꯤ ꯄꯦꯔꯦ ꯀꯥꯏꯗꯣ ꯀꯥꯔꯣꯏꯕꯁꯦ ꯈꯤꯇꯪ ꯂꯥꯎ ꯌꯨꯡꯈꯠꯂꯛꯑꯦꯗꯅꯀꯣ ꯑꯗꯨꯒꯅ ꯃꯄꯥꯟ ꯁꯥꯔꯛꯑꯗꯧꯅꯤꯁꯦ ꯗꯤꯖꯥꯏꯟ ꯑꯃꯅꯦꯕ ꯋꯦꯗꯔꯗꯣ ꯅꯨꯡꯉꯥꯏꯇꯕꯅꯤꯅꯕꯀꯣ ꯑꯗꯣ ꯑꯩ ꯌꯨꯝꯗꯩ ꯄꯨꯔꯛꯄ ꯃꯔꯨꯅꯤ ꯁꯤꯁꯦ ꯑꯗꯨꯝ ꯍꯥꯎꯋꯦ ꯁꯤ ꯍꯪꯒꯥꯝꯁꯦ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯈꯩ ꯐꯨꯠꯑꯦ ꯌꯥꯝ ꯊꯣꯡꯉꯣꯏꯕꯀꯣ ꯑꯗꯨꯒ ꯐꯗꯤꯒꯣꯝ ꯈꯔ ꯃꯨꯂꯤ ꯈꯔ ꯑꯗꯒꯤ ꯇꯤꯜꯍꯧ ꯈꯔ ꯑꯩꯅ ꯌꯨꯡꯁꯜꯂꯦꯕꯀꯣ ꯑꯗꯨ ꯈꯔꯒ ꯐꯨꯠꯑꯦ ꯇꯣ ꯁꯤꯁꯦ ꯆꯥꯝꯊꯣꯛꯄ ꯍꯧꯔꯦ ꯑꯩ ꯍꯪꯒꯥꯝꯁꯦ ꯀꯩꯁꯨ ꯌꯥꯝꯗꯦ ꯍꯥꯏꯗꯤ ꯀꯔꯤꯕ ꯇꯦꯡꯀꯣꯠ ꯑꯅꯤꯃꯨꯛꯇꯪ ꯊꯣꯛꯑꯒ ꯊꯣꯡꯒꯦ ꯇꯧꯕꯅꯦ ꯃꯌꯥꯝ ꯂꯣꯛ ꯊꯨꯡꯉꯨꯗꯅ ꯀꯨꯏꯅ ꯑꯃꯨꯛ ꯍꯪꯒꯥꯝ ꯆꯥꯔꯨꯗ꯭ꯔꯦ ꯂꯣꯛ ꯊꯨꯡꯕꯗ ꯍꯪꯒꯥꯝ ꯆꯥꯕꯁꯦ ꯍꯦꯟꯖꯜꯂꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯊꯣꯡꯕ ꯍꯧꯔꯛꯑꯒꯦ ꯃꯁꯤꯗꯩꯗ ꯊꯣꯡꯉꯒꯦ ꯑꯩ ꯍꯧꯖꯤꯛ ꯃꯩ ꯒ꯭ꯌꯥꯁꯁꯨ ꯑꯣꯟ ꯇꯧꯗ꯭ꯔꯤꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛꯀꯤ ꯍꯪꯒꯥꯝꯗꯣ ꯈꯨꯠꯅ ꯈꯔ ꯊꯥꯗꯠꯄꯤꯔꯦ ꯑꯗꯨꯒ ꯍꯥꯞꯆꯜꯂꯦ ꯑꯩꯒꯤ ꯁꯤꯒꯤ ꯈꯨꯊꯣꯡꯁꯦ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯊꯣꯡꯉꯒ ꯆꯥꯎ ꯌꯥꯝ ꯍꯥꯎꯕꯅꯦ ꯑꯗꯨꯒꯅꯦꯀꯣ ꯃꯌꯥꯝ ꯑꯩ ꯁꯤꯁꯦ ꯂꯣꯏ ꯍꯥꯞꯆꯜꯂꯅꯤ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯩꯁꯦ ꯑꯣꯟ ꯇꯧꯔꯅꯤ ꯍꯥꯏꯗꯤ ꯒ꯭ꯌꯥꯁꯁꯦ ꯑꯣꯟ ꯇꯧꯔꯅꯤ ꯑꯗꯨꯒ ꯃꯊꯪ ꯀꯃꯥꯏꯅ ꯊꯣꯡꯉꯤꯅꯣ ꯍꯥꯏꯗꯣ ꯎꯠꯆꯔꯛꯀꯦ ꯑꯩ ꯑꯣꯟ ꯇꯧꯔꯦ ꯃꯌꯥꯝ ꯀꯣ ꯃꯤꯗꯤꯌꯝꯗ ꯊꯝꯃꯦ ꯃꯩꯁꯤꯅꯀꯣ ꯑꯗꯨꯒ ꯃꯥꯁꯦ ꯐꯖꯅ ꯃꯥꯒꯤ ꯃꯅꯨꯡꯗ ꯍꯪꯒꯥꯝꯒꯤ ꯃꯅꯨꯡꯗ ꯌꯥꯎꯕ ꯏꯁꯤꯡ ꯃꯌꯥꯝꯗꯣ ꯂꯣꯏ ꯆꯨꯞꯁꯟꯕ ꯐꯥꯎꯕ ꯃꯁꯦ ꯉꯧꯕꯤꯔꯅꯤ ꯌꯥꯝ ꯍꯥꯎꯕꯅꯦ ꯌꯥꯝ ꯊꯥꯖꯗꯅ ꯑꯗꯣ ꯑꯩ ꯃꯥꯁꯦꯀꯣ ꯃꯈꯨꯝꯁꯦ ꯈꯨꯝꯖꯤꯟꯕꯤꯔꯒꯦ ꯃꯍꯤꯁꯦ ꯈꯔ ꯆꯤꯡꯊꯣꯛꯂꯛꯅꯕꯀꯣ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯦ ꯃꯌꯥꯝ ꯑꯗꯨꯒ ꯃꯤꯅꯤꯠ 2-3 ꯂꯩꯔꯒ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦ ꯈꯤꯇꯪ ꯁꯥꯕꯅꯦ ꯁꯤ ꯀꯣꯟꯁꯦ ꯃꯈꯣꯡ ꯌꯥꯎꯔꯝꯕꯅꯦ ꯑꯗꯣ ꯃꯈꯣꯛꯇꯣ ꯑꯗꯣ ꯀꯦꯟꯈ꯭ꯔꯦ ꯌꯥꯝ ꯊꯣꯡꯕ ꯅꯠꯇꯕꯅꯤꯅ ꯀꯨꯀꯔꯗ ꯑꯃꯨꯛ ꯇꯧꯕꯗꯣ ꯎꯔꯔꯣꯏꯅ ꯇꯧꯕꯅꯦꯕꯀꯣ ꯑꯗꯣ ꯁꯤꯗ ꯑꯗꯨꯝ ꯊꯣꯡꯉꯕ ꯍꯥꯏꯇꯥꯔꯦ ꯃꯍꯤꯁꯦ ꯐꯅꯌꯥꯝ ꯆꯨꯞꯁꯜꯂꯗ꯭ꯔꯥ ꯃꯌꯥꯝ ꯍꯥꯏꯗꯤ ꯊꯣꯛꯂꯛꯑꯒ ꯆꯨꯞꯁꯟꯈ꯭ꯔꯦꯕ ꯁꯤ ꯃꯇꯥꯡꯁꯤꯗ ꯉꯁꯥꯏꯒꯤ ꯁꯄ꯭ꯔꯤꯡ ꯑꯣꯅꯤꯌꯟ ꯇꯤꯜꯍꯧ ꯃꯅꯥꯗꯣ ꯑꯗꯣ ꯍꯥꯞꯆꯤꯟꯕꯤꯔꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯃꯥꯁꯦ ꯄꯨꯜꯂꯞꯅꯀꯣ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯉꯧꯕꯤꯔꯅꯤ ꯍꯥꯏꯇꯥꯔꯦ ꯀꯩꯝ ꯍꯥꯞꯇ꯭ꯔꯤꯕꯅꯤꯀꯣ ꯃꯌꯥꯝ ꯑꯁꯤ ꯍꯪꯒꯥꯝꯗꯒꯤ ꯇꯤꯜꯍꯧꯗꯒꯤ ꯊꯣꯛꯂꯛꯄ ꯃꯍꯤꯗꯨꯅꯤ ꯑꯩꯒꯤ ꯁꯤꯒꯤ ꯆꯝꯊꯣꯡꯁꯦ ꯍꯪꯒꯥꯝ ꯆꯝꯊꯣꯡꯁꯦ ꯍꯥꯎꯕꯅꯦ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯍꯥꯏꯒꯦ ꯃꯌꯥꯝ ꯑꯗꯨꯒ ꯃꯔꯛꯁꯤꯗ ꯃꯌꯥꯝ ꯑꯩꯅ ꯉꯁꯥꯏ ꯉꯥꯔꯤꯅꯦ ꯑꯗꯒꯤ ꯃꯣꯔꯣꯛ 3 ꯈꯛꯀ ꯑꯩꯒꯤ ꯃꯣꯔꯣꯛ ꯌꯥꯝ ꯊꯥꯛꯇꯦꯕꯀꯣ ꯑꯗꯨ ꯍꯤꯟꯖꯥꯡꯗꯨꯁꯨ ꯌꯥꯝꯗꯦ ꯐꯖꯅ ꯃꯣꯔꯣꯛ ꯃꯦꯠꯄꯤꯔꯦ ꯍꯥꯏꯇꯥꯔꯦ ꯏꯁꯤꯡ ꯈꯤꯇꯪ ꯍꯥꯞꯄꯤꯔꯒꯀꯣ ꯑꯗꯨꯒ ꯏꯁꯤꯡ ꯈꯤꯇꯪ ꯍꯥꯞꯄꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯥꯖꯨꯝ ꯑꯃꯗ ꯉꯁꯥꯏ ꯉꯥꯔꯤ ꯉꯥꯟꯕꯁꯤꯗ ꯆꯨꯝꯊꯣꯛꯄꯤꯔꯦ ꯁꯨꯃꯥꯏꯅ ꯆꯨꯝꯊꯣꯛꯄꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯃꯣꯔꯣꯛꯅꯦ ꯑꯗꯩ ꯉꯥꯔꯤꯒꯤ ꯃꯀꯣꯛ ꯃꯔꯨꯒꯨꯝꯕꯁꯦ ꯌꯥꯎꯗꯦꯕꯀꯣ ꯑꯗꯣ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯆꯨꯝꯊꯣꯛꯑꯦ ꯀꯩꯅꯣꯗ ꯅꯨꯡ ꯌꯥꯝ ꯂꯩꯒꯜꯂꯦ ꯍꯥꯏꯕꯅꯤꯅ ꯀꯤꯖꯗꯅ ꯑꯗꯨꯒ ꯑꯩꯒꯤ ꯃꯍꯤꯁꯤ ꯌꯥꯔꯕ ꯌꯦꯡꯒꯦ ꯃꯌꯥꯝ ꯑꯗꯣ ꯃꯍꯤꯁꯦ ꯈꯔꯁꯨ ꯌꯥꯎꯔꯤ ꯃꯍꯤꯁꯦ ꯍꯥꯏꯐꯦꯠ ꯀꯪꯁꯤꯟꯍꯟꯈꯤꯒꯦ ꯇꯧꯕꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯩꯒꯤ ꯃꯣꯔꯣꯛ ꯃꯦꯠꯄꯒꯤ ꯃꯍꯤꯗꯣ ꯑꯗꯣ ꯍꯥꯞꯆꯤꯟꯗꯣꯏꯅꯦ ꯑꯩꯅ ꯑꯗꯨꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄꯒꯗꯤ ꯑꯗꯨꯝ ꯊꯥꯛꯇ꯭ꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯃꯣꯔꯣꯛꯇꯨꯅ ꯌꯥꯔꯅꯤꯕ ꯌꯦꯡꯉꯨꯅꯦ ꯈꯤꯇꯪ ꯍꯥꯏꯈ꯭ꯔꯦꯕ ꯑꯩ ꯍꯪꯒꯥꯝꯁꯤ ꯌꯥꯝꯗꯕꯅꯤꯅꯕꯀꯣ ꯌꯨꯝꯂꯣꯝꯗꯗꯤ ꯍꯪꯒꯥꯝ ꯌꯥꯝ ꯄꯦꯔꯦꯒ ꯇꯧꯕ ꯌꯥꯝ ꯎꯏꯌꯦ ꯃꯇꯥꯡꯁꯤꯗꯅꯦ ꯑꯩꯈꯣꯏꯒꯤ ꯁꯤꯡ ꯈꯔ ꯁꯨꯒꯥꯏꯔ ꯊꯥꯛꯑꯦ ꯑꯗꯨꯒ ꯈꯤꯇꯪ ꯑꯃꯨꯛ ꯑꯣꯠꯄꯤꯔꯦ ꯇꯣ ꯃꯍꯤꯁꯦ ꯐꯖꯅ ꯊꯣꯛꯇ꯭ꯔꯥ ꯃꯥꯒꯤ ꯃꯍꯤꯁꯦ ꯍꯪꯒꯥꯝꯗ ꯌꯥꯎꯔꯝꯕ ꯃꯍꯤꯁꯦ ꯆꯨꯞꯁꯜꯂꯀꯥꯟꯗ ꯌꯥꯝ ꯍꯥꯎꯕꯅꯦ ꯑꯗꯣ ꯑꯩꯅ ꯑꯩꯈꯣই ꯃꯅꯥ ꯃꯁꯤꯡ ꯉꯧꯕꯗꯁꯨ ꯁꯨꯃꯥꯏꯅ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯆꯨꯞꯁꯜꯍꯜꯂꯒ ꯀꯣꯟꯅ ꯑꯃꯨꯛ ꯊꯥꯎ ꯍꯥꯞꯄꯦ ꯑꯩꯅ ꯍꯦꯛ ꯎꯠꯆꯕꯅꯦ ꯃꯌꯥꯝ ꯍꯤꯟꯖꯥꯡ ꯑꯃꯁꯨ ꯑꯩꯅ ꯎꯠꯈꯤꯕꯅꯦ ꯍꯥꯏꯗꯤ ꯆꯦꯡꯀꯨꯞ ꯉꯧꯕꯗ ꯔꯤꯜꯗ ꯍꯥꯏꯇꯥꯔꯦ ꯄꯨꯔꯥ ꯑꯣꯏꯅ ꯉꯧꯕꯗꯤ ꯎꯠꯇꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯃꯣꯔꯣꯛꯀ ꯉꯥꯔꯤꯒ ꯃꯍꯤꯗꯣ ꯍꯥꯞꯆꯜꯂꯦ ꯃꯌꯥꯝ ꯑꯗꯨꯒ ꯁꯤ ꯏꯁꯤꯡ ꯃꯍꯤꯁꯤꯅ ꯌꯥꯈꯤꯔꯣꯏꯀꯣ ꯀꯥꯡꯁꯣꯏꯅꯤꯅ
khitang mahi khitang hapkhige mahidusune ising asaba ko ngamu macha ani ga hape nga ayai yam wai mayam isan yaijiragani na de phangju pa phangde aduna ai nga ayai basi ubada mi nokning be picture ni ga hape yam pamu na duso ai ayam matamda nga ayai ga se thakti me pamu bagi leitabagi adu ising kara hape mayam aduka saholani adugum haipet amu mayam se mulhalani loina mahi se sangjan halani adugane mahi ji khitang nairapna thongge ke gino da ing si sabut putte ba ko adugi hangam mahi se thakke dawne angangi na hawai thongbire ba aji hangam mahi thakko da hawa mayam ko yin hong ado khar saure e matang sida thongbilang hapchale aduga phajana otpire akoy thaina samthong charakpadi ising saura ko na hangam se hapdra adu sa hawi ko hawte habna te adu sidi yam hawne amutang try tawraga yengbiyo akoy nga akoy hangam se yam hawa hen bane thotpasu hen mani yengu me thajadana ko na hapa budi adu ngakang kumjalaga ne ngakang sawhangi ge मैम आई मिनिट मंगाम सौले मही से हाइरप कंजलाद्रा अदुगा आई लोइसनबा फदिगोम खर थाक्सलनी अदुगा दम लोइसलगे मही सिना आई फसन थाक्तोइन आइदि हंगाम मही तक याम हावे इसिंग थक्तबिदबा चाक तोंगाना मही से तेंगोमना हापसलनी बाइदि अदुगाने इसिंग योबदा सियोइन थक्पा अदुगा ngasagi hingondagi फदिगोम खरा हेगले अदुगा हापसलगे अदुगा मतंग से लोइसलगे ऐसी वीडियो नुंगाइबा सेमगे तौबने संगबगी तौबने मयाम वीडियो दि याम लैजाबा अदु सेमबा ngamda हाइतारे अंगांग एग्जाम अदगी खंगदे याम थबक याम चिल्ले मयाम मिनिट अनिम को थारे अदुगा येंगमिनरसे तो फजरेको मयाम अदुम हावने मयाम समतंग ट्राई तौबियो अदुगा आई ngasagi apikpa ngamu ani ene lam lobudase utbane aduito thae nga khayam thabudi hawgadaba loisilagi mayam khamjari